Good morning. Every day is a new day. Numit khuding anoba numitni. Wahi asiga loinana aigi channel asibu miying tabiriba singbu Dayananda Konjingmamna ikok nonna ikai khumnabu uchari. Life is a journey. Punsi haibase anim awang naiba mai pakpaga loinana singnaba kayana pik thalaba aduguma khongchat amani. Karigumba ama oiningba oisino thokningba thoksino. Anoba numit haibasina akogi punsibu chokkat hanaba nokthok hanaba amasung hotna haningbagi khudongchaba ama purai. Masidi akogi punsigi manglan amasung thawaiना pamjaba adu fangnaba punsibu nokthok haliba mobile phone gi reset button amaga job manai. Akoina tumba haugalakpa matamda mapung pharaba pukning thawgatpa pandamga loinana punsigi wari asi amuk hanne iba fangle haina akoina khangadavani. Ngarang haiba asidagi akoina tamjagadavani. Ngasi haiba asa ishorda akoida piba loiba naidaba khudongchaba amani hain akoina lawgadavani. Ayamba matamda akoina numit khudingi tawribu routine work asina akoida stress tholi masina maram oire hairaga hainingdaba tanthaba suningdaba kaya ama tholai adubu akoina masida lotuna leiba fajjaba adudi akoina uba fangde. Anoba numit ama lakpana akoigi punsigi pandam ado inaungnongna makokte amu hanna hohanabagi khudongchaba ama pi haibase akoi ningsinggadavani. Mobile phone gi hana leiramba old version adudagi anoba new version na hena lamjin yangna chenba ngambagum akoigi punsidasu anoba numit asina akoi se hana leiramba old version dagi hena anoba version amada oiraknabagi dongchaba tanja amasu masina akoida piri. Every day it's a new day. Numit khuding anoba numit ni hairib ase mai paknabagi mantra amani. Anoba numit amana problem amabu anoba miyeng wakalonga loinana yengba ngamnabagi tanja ama akoida pi. Ngarang akoida khudong thiba awaba kaya oiramado ngasidi akoida chakhatlangnabagi mai paknabagi tanja amasu oirakpa yai. Akoi numit khudingi pukchal chakthokpaga loinana afaba miyeng yenglabadi akoina akoigi punsibu anoba loksing anoba mahing amada puraklibani. Punsi haibase ninghannabana pik thale aduna anoba numit amana akoida ngarangdagi ngasine hena gangkhatlangnabagi saktibi. Anoba numina thengnariba khudong thiba amabu mayoknaba ngamnabagi pangal habibaga loinana masidagi tamjanaba tanja amasu akoida piri. Masina challenge kya puraklabasu personal life amasung professional life anibu chakwal hannabagi khudongchaba amasu purai. Akoina karigumba anoba numina pirakliba khudongchaba sing ado akoina uwa phanglabadi mikup asi phawba adom thagattaba ngamloi. Mindfulness practice tobana adomgi punsigi apik apipa nungaiba kaya phangali. Masidi achamba mafamda fajaba thibaga chap mane. Hayengi numita amu hanna hinghaningbagi asa adu masina piri. Akoigi pandamsing amasung manglansingi maikaida khong thangjanabagi tanja adu masina hapli. Anoba project ama pakatpada anoba skill ama tamba horakpada natraga hena chawba ambition amada apik apipa khongthang kaya thangjinbo oirabashu matamgi matung inna hotna haningbagi pungning thawba ado anoba numina akoida piri. Numit khudingi akoigi apik apik action sing asina long term gi oiba result adu purai. Aroibada numit khuding anoba numini hairibo wakolon asina mi amabu hena chakal haningbagi wakalon thohonba khakta natadana tanja amasu piri. Akoi khudima punsida maithiba asoiba kaya ama thengnai. Masidi miyoiba punsigi khongsat ki saruk amani. Maithiba amada asoiba amada miyeng sangduna isane isabu ningdon pomduna wakal nungai handana legadubu sarukpudi masidiki tamduna hena mai pakpa sokotpa yaba lambi ama thibaduna hena fatabra. Aduna anoba numina lakpada akoigi punsigi lamai ase kanagumba mi amana phaktolaga paba matamda wow so amazing hain bana hena fatabra. Karigumba aige channel asina adomna kanaba pi haina khanbirabadi adomgi marupsingda share tawbiba kawbiganu. Makoibasu puning thawgatpagi tanja ama pibiyo. Channel asibu like share amasung subscribe tawbadi kawbiganu. Adomgi like share amasung comment aduna akoina anoba puning thawgatpa yaba space kaya ama purakpa ngamgadoribani.